Hello guys, isina halaman mayam puno pu Govin M Saponi isina halaman mayam puno pu ham tada taran okside musung ikonon usawoluna na kurum zari isina halaman mayam puno ma isina halaman mayam puno ma ado masije akhoi jana pithawan vegetable farm ai tare adula ai hawai rajamani sira lai mit mamang gido uri posing hawai rajama tani sona kubi ne boko ada isu mathang masuk usar ke sina ma phano ma do kobi ji usar roge di masak ji ya no ji hong munina thi ju thi re ado hawai rajama film ji mina si sina ma phano isu mathang usar ke do ye mo mina se sina ma phano ma rajama film si mai sum kan sal lai re phram sang ko ma si maru kho sang bu ji yaw re ka hoi hampet na ba ha da 50 sang tangkhai sang ha te maru de cherang mamang matung da da ri hek pa ya ni mayam isu mathang su usar ke to ele film je Jadi pale sila bako, semai lagi deh, siswan tu lagi deh, macam, orang zaman nung sugi betul je, yang pagal deh, yang musim mana pada yang macam nuai deh, macam tu, sila jaga zaman tu ni, mak tu thabi tu thah je betul, ini thabi tu, macam tu thabi mari cepat kerja hau deh, kerja, tu malam tu si thabi tu thah deh, orang zaman mak sila, hari aku ni mangan tapi tu hawai zaman lu agar thabi jemu double coping ay tayo mayam ay na semjari je malam tu rum thabi jemu kerja sih je kangun je ado pada na kena tu bangam dari hantar tiada ini piju makong tiak terus tu bodoh ado na malam na ado suan tu julai re rajma je sih ne yang fajar re sahaja je rajma yang mina je mayam tu si maru sang kami tu pada na si maru sangnya mayam tu si maru sangnya không si condition lấy đấy máy số nó lấy đấy mẹ chỉ để thabi hậu đấy to thabi hậu đấy thabi khơi lăn lăn thà này không chỉ để thabi hậu đấy mà được thabi dễ mà tôi phải phosphor là ní hay thiên bụi ở chỗ co số nào thabi hậu đấy to mẹ chỉ thabi hậu đấy xong curi sẽ là gì mình sẽ mẹ đây nó sẽ tên này khơi sang cả một khâu luôn này chỉ lấy ra to mayam sama sama usar ke am ba ngarang nong su matung ne lak sei am saruk to rajama to sidi mayam phajam le to to sidi phajari to rajama hore तो थबी मरी फ्राम थांग चप हो रहे मैम तो सी थबी जे कालेन थबी दुनी थाजरी जे मैम कालेन थबी दुनी समाय तो ना और रजमा जे फरे सिट ले रे मान सिमाते सिनो मैम थबी ले रे आई कलवा तो बदन तना जना पियो में सपदना तना मैम आई कने थाजरी जना पियो थाजरी होना जरी तो थबी नुंगी मरक तरम थाजरी cái hệ tại xoay những khắp phá vào lên mẹ xuân mà mang đi phá đấy xoay giặc gì nó phát phá giờ đấy phá đấy to chỉ phá đấy to thường hay napi ở tengah đấy vì tin nhầm xa đấy to kopi pun dunia sini le to sini đây je so na kamu mulai dina aku alu tan mau betul re atau ayat senang nak usah kesi napi somai semua hotel le kopi homan dana tu bicil lagi terbaik tu ada nak sembi beje kan tahu itu aduh mayam tin saya si aku kakak tilau jauh aduh tin saya na mayam tin saya tu sahaja ni hendak pai karena kita lang thakap tu abadina sina pose aku bahasa kita teacher tu hai terima aduh kena tu ibu ko hasang phabai sang ni si kita lang thakap tu abadina to som tu lai deh ko bi si lai deh to saya ko bi phun ka ho to si ka ho to mayam to cao rồi tôi
ꯁ꯭ꯋꯥꯏ ꯐꯨꯟ ꯈꯔ ꯂꯣꯏ ꯀꯥꯔꯦꯕ ꯃꯌꯥꯝ ꯀꯣꯕꯤ ꯍꯣꯡꯃꯟꯗꯅ ꯎꯠꯄꯨ ꯇꯤꯚꯤ ꯀꯥꯏꯁꯦ ꯍꯣꯡꯃꯟꯗꯅ ꯀꯩꯅꯣ ꯇꯧꯗꯕ ꯎꯠꯀꯗꯕ ꯀꯣꯕꯤꯁꯦ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩ ꯇꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯥꯕꯒꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯉꯁꯤ ꯕꯖꯥꯔꯗ ꯆꯠꯂꯨꯔꯒ ꯍꯜꯂꯒ ꯑꯃꯨꯛ ꯐꯥꯝ ꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯐꯥꯝꯁꯦ ꯀꯨꯝꯃꯛꯏꯅꯦꯕ ꯑꯗꯨ ꯁꯤꯗꯩ ꯊꯥꯔꯦ ꯑꯗꯣ ꯁꯣꯝꯗ ꯊꯥꯔꯤ ꯀꯣꯕꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯂꯨ ꯇꯥꯜꯂꯦ ꯃꯤ ꯈꯔ ꯑꯃ ꯁꯣꯝꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯧꯕꯨꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯉꯥꯛꯇ ꯏꯟꯖꯥꯡ ꯅꯥꯄꯤ ꯉꯥꯛꯇꯅꯦꯕ ꯊꯥꯔꯤ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯅ ꯍꯣꯡꯕ ꯍꯥꯏꯔꯒ ꯁꯨꯝ ꯏꯔꯥꯡ ꯄꯨꯔꯥꯡꯅꯤꯅ ꯄꯣꯠ ꯆꯩꯁꯨ ꯑꯌꯥꯝꯕ ꯍꯣꯡꯉꯦ ꯑꯗꯨ ꯍꯣꯡꯕ ꯍꯣꯠꯅꯔꯗꯤ ꯍꯣꯡꯉꯗ ꯇꯥꯡꯉꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯃꯤꯒꯤ ꯃꯄꯥꯟ ꯇꯥꯡꯗꯅ ꯆꯤꯟꯖꯥꯛ ꯃꯄꯥꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯒ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯑꯒ ꯄꯣꯠꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯅ ꯁꯤꯗꯁꯨ ꯃꯌꯥꯝ ꯍꯧꯔꯦ ꯍꯋꯥꯏ ꯊꯥꯔꯦ ꯀꯣꯕꯤꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦꯍꯦ ꯃꯌꯥꯝ ꯇꯣ ꯀꯣꯕꯤꯗꯤ ꯑꯔꯣꯏꯕꯤꯅꯤ ꯁꯣꯝꯗꯁꯨ ꯍꯧꯔꯦ ꯅꯥꯀꯟ ꯁꯣꯝꯗꯁꯨ ꯍꯧꯔꯦ ꯀꯣꯕꯤꯗꯤ ꯑꯅꯩꯕꯤꯗ ꯊꯥꯔꯦ ꯋꯥꯒꯥꯏꯗꯤ ꯀꯣꯕꯤ ꯋꯥꯒꯥꯏꯗꯤ ꯀꯣꯕꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯑꯅꯤ ꯍꯟꯗꯛ ꯆꯍꯤꯗꯤ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩꯔꯦ ꯁꯨꯝ ꯂꯧꯕꯨꯛ ꯂꯣꯝꯗꯒ ꯁꯨꯝ ꯆꯠꯄꯁꯦꯀꯣ ꯀꯣꯕꯤ ꯉꯥꯛꯇ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯀꯣꯕꯤꯁꯦ ꯌꯥꯝꯃꯟꯗꯅ ꯀꯣꯛ ꯉꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯇꯥꯡꯉꯕꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯣꯡꯃꯜꯂꯗꯤ ꯑꯩꯈꯣꯏꯗꯁꯨ ꯌꯣꯟ ꯆꯠꯄꯅꯤꯅ ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯦꯟꯗꯣꯡꯁꯦ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀꯣꯕꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯧꯔꯤꯁꯦ ꯁꯦꯡꯅ ꯂꯨꯄꯥ 3 ꯂꯧꯋꯦ ꯃꯌꯥꯝꯅ ꯍꯥꯏꯗꯣꯛꯆꯔꯒꯦ ꯂꯨꯄꯥ 3 ꯂꯧꯋꯦ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯂꯨꯄꯥ 4ꯗ ꯊꯥꯕ ꯌꯥꯎꯏ ꯑꯗꯨꯒ 5ꯗ ꯊꯥꯕ ꯗꯥꯎ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗꯕꯨꯗꯤ ꯂꯨꯄꯥ 4 ꯊꯥꯏ ꯃꯌꯥꯝ ꯑꯗꯨ ꯂꯨꯄꯥ ꯑꯃꯈꯛꯇꯅꯤ ꯁꯦꯟꯗꯣꯡ ꯑꯗꯨ ꯒꯥꯔꯤ ꯚꯔꯥ ꯇꯨꯔꯥ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄꯨꯏ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯇꯣꯡꯖꯕ ꯅꯠꯇ꯭ꯔꯒꯁꯨ ꯊꯥꯖꯤꯜꯂꯨꯕ ꯄꯣꯠꯇꯨ ꯃꯥꯡꯍꯟꯕ ꯌꯥꯗꯕꯅꯤꯅ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯊꯥꯔꯤꯕ ꯃꯄꯨꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯌꯣꯟꯕꯤꯗ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯀꯣꯕꯤ ꯁꯤꯠꯇꯦꯅ ꯀꯣꯕꯤ ꯉꯥꯛꯇ ꯄꯨꯔꯣꯏ ꯑꯇꯣꯞꯄ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯇꯨ ꯈꯛꯇꯪ ꯂꯧꯒꯦ ꯍꯥꯏ ꯌꯥꯕ ꯅꯠꯇꯦ ꯃꯤꯁꯨ ꯊꯥꯖꯤꯜꯂꯨꯕꯅꯤꯅ ꯃꯥꯡꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯁꯤꯠꯂꯣꯏꯔ ꯑꯩꯒꯤ ꯂꯧꯐꯝꯗꯣ ꯑꯗꯨꯝ ꯍꯧꯒꯠꯂꯨꯕ ꯂꯧꯅꯤ ꯑꯩꯗꯤ ꯁꯤꯠꯂꯣꯏꯔ ꯀꯣꯕꯤ ꯁꯤꯠꯇ꯭ꯔꯦ ꯄꯨꯅꯤ ꯕ꯭ꯔꯣꯀꯣꯂꯤ ꯁꯤꯠꯇ꯭ꯔꯦ ꯄꯨꯅꯤ ꯍꯋꯥꯏꯟꯕꯤ ꯁꯤꯠꯇ꯭ꯔꯦ ꯄꯨꯅꯤ ꯑꯩꯗꯤ ꯌꯣꯟꯅꯤ ꯀꯩꯅꯣ ꯂꯧꯃꯤꯟꯅꯕ ꯄꯨꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯃꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯠꯄ ꯄꯣꯠꯇꯨꯗꯤ ꯂꯧꯕ ꯌꯥꯗꯕꯅꯤꯅ ꯑꯁꯤꯠꯄ ꯁꯤꯠꯇꯕ ꯂꯣꯏ ꯄꯨꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯖꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡ ꯇꯣꯡꯉꯦ ꯏꯆꯥꯅꯨꯄꯥ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯥꯏꯒꯠꯅꯕ ꯇꯧꯋꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯖꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ